Am-Istv amadi Siza Hospital ga punna kusamnaraga free eye screening and cataract surgery camp ama Am-Istv office ta pangthokre. Kurumjari Am-Istv pawmin tabir basingbu taram nokchari pawshandokna pijari. Am-Istv amadi Siza Hospital ga punna kusamnaraga free eye screening and cataract surgery camp ama Am-Istv office ta pangthokre camp aduda Am-Istv ge management Am-Istv ge staff singna sarukya ki. Hiramasida Am-Istv ge General Secretary R.K. Purnajitna camp asida Am-Istv na Siza Hospital da haijarubada harauna yarakpa asida thagatpa fongdokhibaga loinana Am-Istv ge staff sing ayamba ahal oirakpana mit ki problem leirakpa asida camp asi pangthokpani haiki. Siza Eye Care Foundation amadi Am-Istv ga punna sinminaduna free eye screening and cataract surgery camp ama Am-Istv gi hall da pangthokli masida akoi Am-Istv gi main oina akoi staff sing the executive sing sahi ji khaga loi yamabani na mit ki problem si loina leirakwa maida akoina Am-Istv na Siza gi da haijarubada moina harauna ngasi ji numit lepirektana swaintona pangthokjabani akoi Siza hospital bu thagat phongdokjari. Singjamai Oinam Thingal da leba Aikoigi Club ki General Secretary Oinam Pravin Bhusan na mahaki mapok numit ka mari lainana relief camp ta lairiba singda mating pangkre. Chahi ani hena mayumda hanjinba yadana relief camp singda changjafam lauraga lairiba singda miyamna mating angamba pangminabagi manungchanna urupta leba Urup Higher Secondary Minority Girl Hostel da hangba relief camp ta lairiba singda mating pikiba aduga mari lainana Oinam Pravin Bhusan chahi khara mamangdagi mahaki mapok numit ka mari lainana children home all age home singda angamba mating pangduna lakpani handaki chahi asigi oina more amadi atai mafam singdagi lanjalaktuna urufta saidangduna lairiba singi oina cheng yaungna chanaba polam sing mating oina piki Oinam Pravin Bhusan na haikibada relief camp ta lairiba singna thengnariba awabada ichil inau ama oina angamba mating asi pijabani nongmadi soidana ichil inau sing makhoigi mayumda hanjillaga mahausagumna ingna chikna soidana leiba oirakhigani matam adu fawbadi kanagumba singna isagi ipok numitna lakpada ichil inau singi awabada saruk yaba oina angamba mateng pangminasi haina phongdokhi. Thoubal District ki Higher Labukta Laiba MOBS Academy of Sainik Navodaya Foundation ki ahum suba chahi gi mifam ga loinana tongan ba competition singda makok mathang tarakraba academy asigi mahairoi chani ga supna taruk pukning thogatpa gi thoram ama pangthokre. Tongan ba organization singna sinduna Sainik Navodaya yaungna chahi asida pangthokiba national level, state level amadi district level competition singda makok mathang tarakraba academy asigi mahairoi sing taramna opagi thoram aduda saruk yakiba academy asigi managing director Manose Shabamna hai aikhoigi tungi yumbiren oirakadoriba mahairoi sing asida tongan ba yamna value leiba mahai khutambagi ama piba pambadagi academy asi linkhat khibani hauziki matamasi yamna competitive oire school gi syllabus adu khakta khanglaga punsida mai pakpa haibasi ngamlaktre maram masina academy asigi mahairoi singna tongan ba competition sing mayok nabada yamna laina ba mawongda mahai tambiri maram masimangna academy asigi mahairoi singna competition singda makok mathang taba ngambani mahairoi singi guardian singna academy asina ngasi fawada pangbiri ba mateng asi thagat ningai ni makhata nasu academy asida sahajok pibiyu haina manosna miyamda appeal tawki
Panba tai ngasi gi thauram maduda saruk yakiba guardian singnasu academy asigi oza singna macha singbu sembi bada lauriba thaudang singbu thagatpa phongdoknaki. Education si yamna value leba education system ama ko gi tongan ba syllabus ama leijai ai ba syllabus si kaina takpi tambiraga ko Manipur gi tongan ba competition sing amadi Navodaya Sainik ai ba sing jidai ko angang ji mai pang na ba ko hona jabani. Kumbi Kendra Progressive Farmers Association na Kumbi Kendra gi tongan ba mafam singdagi thawai yawba longmi singda ningthamgi maru marang sing amadi fertilizer sing yenthokpagi thauram ama Kumbi SC gi wangun naudakongda pangthokre. Manipur Sarkar gi lawu singu loisengdagi pirakpa hangam maru amadi urea har sing amadi Kumbi Kendra Progressive Farmer Association gi maikaidagi na thawai yawba khangatlaba longmi singda alu mairen khongdrum amadi tilhau maru singsu longmi singda yenthokki. Thauram aduda DAO Bisnupur H Manihar District Horticulture Officer Bisnupur S Susila Kumbi Kendra Progressive Farmer Association के President S Dinesh Secretary L Gopen Advisor Singh Ithai Ibobi L Sanayama Publicity Secretary KH Biren Moirang Kendra Longmi Loop के Chairman के L Manglem Social Activist M Megachandra Social Worker PH Danavir Amadi Atai Miyoi Kayasu Sarukya ke Rabi crop amadi fertilizer yauna atai makhal kayage ningthamgi maru marang sing longmi singda yenthokpagi thauram adugi matangda Kumbi Kendra Progressive Farmers Association gi advisor L Sanayai mana phongdoki bada government ke maikaidagi longmi singi damakta pitharakliba agriculture amadi horticulture gi item khudingmak sing matam chana longmi singda pibi baga loinana mathau taba fertilizer singsu leibaki angam athau sing politicians singi khud changhandana longmi singda hakthengna agriculture Department of Mathau Taba Sing Tasengna Lau Uzaba Inkol Koijaba Potok Putokpa Laumi Singda PBU Hairaduna Irang Asina Ngasi Fauba Lau Ba Yadana Lairiba Laufam Singi Pitok Tuna Lairiba Compensation Sing Laingangna Atu Bada Pitok Pinabasu Appeal Tarakli. Aigoi department sing chinasu lomi marakta rajniti gi khulong chaba long basu pamte masa na tasena long uzaba tasena koi pot puthok chaba lomi singda oi darka leiba se department ne yahon madu makni akhoi na pamjari basisu hauji red zone area da leiriba long simu to yadra jaga hai tare khoi lomi singna compensation oina pigani haina sarkar na lauthok thaba mafam sing asi hauji pawa pibi da na leiri masi athuba matamda koi sarkar na mijeng changbi duna asi gi pithok ka da leiriba compensation asi matam chana pithok piu Hazupa Pi the Vibe Lomi Singbo, Sirasan and a Kanmaga Samana and Lowy Kona. Madam Sina, Atuba Matamna have a compensation to Pitok Piu and Akogi, Lomi Sing Makadagi, for request Ozari. International Human Rights Day Observation Thauram Jeribam Dasu RK Sanatombi Devi Vidyalaya School gi Auditorium Hall da Pangthokre. All Jiribam Maira Paibi, All Jiribam United Club Association, All Manipur Women's Voluntary Association, Jiribam Branch Amadi, Manipur Student Federation, District Committee Jiribam na Sinduna Pangtokiba Thoram Aduda, EJMP ge President S Susila, Azuka ge President M Maipaksana Mangang, Amawawa ge President TH Priyadarshini, MSF District Committee ge President TH Samanan Amadi, RK Sanatombi Devi Vidyalaya School ge Principal S Manitona Sarukya ke. Thauramga Mari Lainana Azuka ki President M Maipaksna Mangang na haiki bada aikoi gi right khangdabana maram oiraga khudong chaba amadi thokhaningdaba thaudok kaya ama thengnari masina isa gi hak fawba fangdaba kaya su yauri maram aduna aikoina miyoiba ama oibagi hak sing khangba tangai fade maru oina pikliba angang haibadi mahairoi singdagi hauraga khangbagi tangai fadaba lei haiki huzigate mabre ama tanglo minasti Angai tutorial Kwakatil ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol gi damak sangai tutorial natraga sangai hostel Kwakatil ningthem kolda lakpiduna akupa marol tanabiu honglakliba punsi ki lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key gano As a become more Sigi said next time dina check sin na laksi laga tham ko banine Dada lang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापशन दुगम मसिगी युमसिबु असोय नान कोकदबदगी एक्सटिक टीएमटी ना नाप सेली एक्सटिक टीएमटी जोर हाबदी नाटोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का टोकनतिना मतमदा कपांगल अमुक हेना एंगल अदले एक्सटिक टीएमटी स्ट्रेंथ इज इन द क्विक मतमगी नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break matang makha tarakpa pauda Thobal District United Women's Development Organization Thobal Imagi President Thaupu Birambi Ima Sapam Bimolana Khanghodana Masagi Anaba Amana Maram Oiraga Laikhidabada National Identity Protection Council Nipkona Thamoi Sokna Awaba Fongdokchari Laikhidraba Ima Sapam Bimola Chatlibatha Asagi Haukiba Chayolda Masagi Yum Khongjom Sapamda Heart Attack Taurakpadagi Rimstrota Laiba Sky Hospital da Laikat Naduna Lakhibani Masagi Chahi Humputara Taruk Sukraba Imana Hinglingada Kunai asagi yaifana maru oina Thobal Maikairomdagi miyamgi tongan ba thawai kaya pubiduna kathokpa amaga loinana lawbiramba thaudang sing kaungamdana leihoragani leipak asagi issue kayada chithadana saruk yarakhiba CSO singi apunba committee kayada saruk yabiramkhiba achumba asengba firep lawgadabani tatana haibiramkhiba imani ingtappa saugandaba akhangkanbi makha thaba singbu nungshina loina khibi apunbagi wakhalonda chena thajabaga loinana thabak tawbirakhibi Pak asagi issue kayada mangjin thana saruk ya biram kibi imana khanghodana laikhidabada mention bangam naroidaba awatpa amo oina adumak lehoragani tamjaningai oiraba magun kaya chen kibi imagi thawai mirelna sambiba mapugi laikolda ingna chikna leiba oireshanu amadi laikhidrabi imagi imung manungna nanghoriba awabada nipkona thongmisingna saruk ya jari haiki Sapam Kumangdagi Ima Sapam Wangbi Bimola Laimana Khanghodana Laikhidabada Khongjom Circle Mairapaibi Forum na awaba fongdokre Ima Sapam Wangbi Bimola Laima Khongjom Circle da Lairiba Village Kungang Taramathoigi Mairapaibi Ima Singi Apunba Body Ama Oiriba Khongjom Circle Mairapaibi Forum ge Ahanba Publicity Secretary ni aduga hausikna forum asige President ge Thawpurambani Mahangna Laikhidabada Forum ki members singna Laikhidrabi ki photo da laikatuna amadi minute ani tumina leptuna awaba fongdokre Mahangna Laikhidaba ase Khongjom Circle ki amadi Manipur ki arangba maira ama mangkhibagumbani haina fongdoki mahaki thawaina lairam lenda ingna chingna lairuba oireshanu haina Forum ki secretary Mutumongbi Nirmala Laimana fongdorakli Aroibada maroiba pawmukana pizari Am-Istv this is a hospital ga punna kusam naraga free eye screening and cataract surgery camp ama Am-Istv office da pangthokre Hujik fawbagi oina Am-Istv na pizza paung matang ase lo sinjare miteng tabiru punna mapu amkana kumjari